हुम्फु निपाल सुबा इरेंगबम चावरेंगी मपोक निमित्की निंगसिंग थौरमगा मरी लेनना इरमदमगी थाक्ता महैरोइसिंगी वारेंग इबगी अथोय अहेन तानबगी थौरम अमा लाक्लिबा अक्टोबरगी तांग 12गी अयुक पुंग 12 ताबदगी नुमित युंग मतुंग पुंग अमा ताबा फावबा पांगथोकचरगनी इरेंगबम चावरेल मेमोरियल ट्रस्टना अनिरक सुबोइना सिंजरिबा वारेंग इबा चांगदमनबा असिगी हिरमना Political status of Manipur 1947 to 1949 हाइबदी हौखिबा चही इंग कुमजा लिसिंग अमगा चमापल निफु तरेत तगी लिसिंग अमगा चमापल निफु मापल फावगी मनुंगदा लैखिबा इरमदम मणिपुर असिगी लैंगाक लोन अदु अमुक नौहौनना निंगसिंगबनी सांगदमनबा असि इंग्लिश अमसुंग मणिपुरी लोन अनिगी मनुंगदा महैरोइसिंगना अपाम्ब खंदुना इबा यागनी मणिपुरी लोन की ओइनदी मिटै मयेक नत्रगा बंगाली मयेक तसु इबा यागनी मणिपुर की अपुनबगी सक्तम कायहंदना ngaktuna thamba ngamhौदौबा मणिपुरी इरेचा अममम ओइहननबा होटनबगी पांदमदा पांगथोक जगदौरिबा वारेंग इबगी चांगदमनबा असिदा कैटेगरी अनि थोकना खाइदोक जगनी अहानबा क्लास 8 तगी 10 फावबगी कैटेगरी असिना Catholic School Kanchipur da pangthok jagani amadi ani suba class 11 dagi masigi mathakta laiba mahiroi singina Standard Robert Higher Secondary School da pangthok jagani iramdam iraipaku nungsijaba amadi iraipak kidamakta hingba ngamnabagi wakhalon da sinjariba sangdamnaba asida iramdam asida laibiriba mahiroi sing furup kanglup khudingmakna saruk yabiduna mapung phahan biu haiduna सिंजलांगजरिबा इरेंगबम चावरेन मेमोरियल ट्रस्ट की माइकैदगी पाउजेंजरी फोम फंगफमना क्वा कैथेल दलैबा MSF की ऑफिस अमदी तुंगान तुंगानबा मणिपुर की इंस्टीट्यूशन सिंगदने मसिदगे खोइना फोम अदुमक लौबिबा यागनी सेंटर की लुचिंग सिंगना लैख्रबा लमदमसगी पॉलिटिशियन सिंग की मफमदगी थाजब मांगख्रे लुचिंग सिंग अदुना हाइबा ngakte induna leire haina यूसेम की प्रेसिडेंट YK धीरेन फोंदोखरे प्राइम मिनिस्टर नरेंद्र मोदी ना होजिक मणिपुर दा लाकनी हाइना थौरांगली बसते लमदमसगी मियामना हरावफुम थोकते मणिपुर लेंगाकु तुंगोइनरम लगा कुकी मिलिटेंट सिंगी शू एक्सटेंड तौरीबा सिंगबोय खोइना इकाई खुमनफम थोकते हाइना पुनबा मणिपुर कनबा इमा लुपना फोंदोखरे मोरे अमदी चुराचांदपुर दगी लांजेलक्तुना अकामपाट की रिलीफ कैंप ता लेरिबा इंटरनली डिस्प्लेस्ड पर्सन्स IDP सिंगना PUCL की रिपोर्ट कॉपी मैथादुना खोंजक संसिनख्रे इपाइपु सिंगना सेलंबा मतिक मया यदु लेंगाक्लोय सिंगदा सेंदबदगी ngasi lamdamasigi miyamna awab mayuk naribani haina Khongjong War Memorial Trust की प्रेसिडेंट सोइदी बहाना की मिनिस्टर मोइरांगथेम हेमंतना फोंदोखरे अमदी कुमजाली सिंह अमगा चनिपान मणिपुर माथोगी एंग्लो मणिपुरी वार्डा इमालेबा की दमकता थवाइना पंथा पिख्रबा इपाइपु सिंह की मफमदा लांगबन हेसोई तमगी थोरम पांथोकनख्रे खुरमजरी ISCOM मणिपुरी पाव मीडिंग ताबिरिबो खोय पुनमकपु तराम नोक्सरी हौजे पाव संदोकना पिजरी सेंटर की लुचिंग सिंगना लैख्रबा लमदमसगी पॉलिटिशियन सिंगी मफमदगी थाजबा मांगख्रे मखोयगी लुचिंग सिंग अदुना हाइबता इंदुना लेरे लैरिबासी मणिपुर मुत्खिबदा मखोयगी सरुक यावी हाइबसे खंगफम थोई हाइना यूनाइटेड कमिटी मणिपुर यूसीएम की प्रेसिडेंट YK धीरेना फोंदोखरे वाफम सिंगसी यूसीएम न सिंदुना केक्रुपात पांगथोखिबा लमदमसगी अपुनबगी सक्तम ngaknaba hotnabada थोखिबा दि ग्रेट जून अपराइजिंग हाइना खंगनख्रबा थौदोक्ता थवाइना पोंथापी ख्रबा सिंगी मफमदा कदपा लंगबन थागी हैथा लेथाबगी थरोंगा मरी लेना फोंदोखिबने कमिटी असगी लुचिंगबा कया अमदे तोंगान तोंगान बलुक की मैरा पाइबी सिंग यावना पांगथोखिबा थौरम अदुदा YK धीरेना मखा तारादुना
lamdam asigi MLA singna amatta oina assembly da kuki militant singa leinariba suspension of operation satnararoi haina laukraba warep amagi mayokta India lengak nangasi suspension of operation sangdorakpa matamda MLA amattana lawangam da bahayasi laibak thibani Center gi luchingba singna laikhraba lamdam asigi politicians singi mafamdagi thazaba mangkhre makhoi gi luchingba sing aduna phammu hairaga phamba lepu hairaga lepa hairapa khuding induna chatpa manba machat asida manipurna mutkhiba thoklabadi makhoi gi saruk yawi haibase khangfam thoi haiki Masida natana lamdam asida thokliba irang asigi waroishinama purakpagi mahutta kuki militant singda hena mapangal piduna kuki militant singbu yokhatuna thamli haibasi suspension of operation extend tawrakpa sina mayek sengna takle Manipur gi miyambu otpayab otuna kuki singda hena power piriba India government ki mathakta aikhoina thazaba thambagi wakhalol thadoktuna aikhoi gi laibak aikhoina ngaksaba natana lamdam asi kanana sukanba ngamloi amade Manipur gi miyam gi karisu khandana sahi kaya tumina leisiluraba India gi prime minister na handak Manipur da lakadoriba sida Manipur gi miyam na mahak putaram na okpagi mathokta de Prime Minister na kari karam balamdam asigi miyam gi damak kari thabak tawrambagi haibadu aikhoina yengba tabane adum oinamak Prime Minister na miyam gi yaifanaba afaba thabak tawrangani haibade UCM gi maikai degi thazaba leite haina su phongdokhe loinana lamdam asigi oiba phibam asida khundaminariba phurup kangrup amattana praja miyamda safu chaitheng piba yaba thabak sing tawduna masagi kanaba khara fangnaba honabagi thabak tawdabana fagani haiba wafam sing su phongdokhe Sidi koi miyam ne hena khanga bu wafam ni politician singa sidi makoi di India gi fiban da India na leiraga thangba kangu mukak ne makoi gi adum laba makoi gi leader singa duna phammu haraga phamba lepu haraga lepa adum laba sajat isat amak ka dumuk tawraga leigrabani makoi de koi na kaishu masida sato nge leite maramdi assembly da Laukraba warep ama kagni su appropriation su si general way na assembly da warep laukraba ni Manipur legislative assembly da Manipur ge MLA sing aduna adu ngasi warep to makoi na laukraba do madugi mayukta India go mena madu suknam torokanda madu power torokanda super power da namjel lakanda aikoi makoi ni laur gi gu mayukta su extension toroko matamda Manipur gi MLA amatana vocal poina madugi mayukta lawbangam da bai se masiam laibak thiningai ni Mamdi koi ki politician sing na khanga dabadi ai koi Manipur mutpada makoi su yawi heba se masi punamukna khangpham thui heba wafam dumai thamjagi Lamdam asida thokliba chahi ani helaba irang asigi manungda India gi Prime Minister Narendra Modi na lakhidabaga loinana irang asigi matangda wahi maset ama phawba hairakhidraga haujikta Manipur da lakani hairiba se miyamna haraufam thokte haina apunba Manipur kanba imalop angkel gi President Lorembam Nganbi na phongdokre wafam singasi palace compound gi lamyan ba sanglen da pangthokhiba lob asigi chahi 15 mapung farakpagi lupa fudong ba sahi gi thoranga mari leinana paumi singna unaba amada mahakna phongdokhibani Angkel gi President Lorembam Nganbi na makataraduna hojek lamdam asida issue amagi matung issue ama thoklakliba se matam adugi palaki balenga gaduna mama lebak nungsibagi sarugwat pamade magi imung manung khattagi khankhibada natana masagi thabak khaktana maru oire haiduna khankhiba MLA minister singna statharak thausilne haiba yai lamdam asigi achumbada lepa ngamdraba MLA amadi minister singna imalai bagasi karamna haurakibano amadi aikhoigi ESC masak khangdabana maram oiraga laibak asing asi fawale khataraklibani adubu kumjali singani kunhumdoi gi megi tang ahumdagi haurakpa irang asida kuki singna popi dagi talakpa paisa singaduna malemgi mafam kya da satuna maitai singna Christian chasariba singbu muthat kadore haiba aranba wafam kya sandokliba mayam asi haujikti maitai na lande haiba malem miyam na khangnarakle amaromda hojik su extend tawrakpa madi PR extend tawrakpa haibasi BJP na paliba lengak na Manipur gi BJP amadi MLA singbu usittabaga loinana masak khangbide haiba taklibane amade Manipur gi miyambu masak khangbidaba India gi BJP bu ekhoina ikai khumnafam thokte Prime Minister na Manipur da lakani hairiba sida hojek thokliba irang asibu tangdu leitaba ama puraknaba ekhoi amata oina taksinba mathau tai haina phongdokhe Hariba Angkel gi chahi 15 mapung farakpagi lupa fundongba sahi gi thauramatuda Angkel gi President Lorembam Nganbi All Manipur Women's Social Reformation and Development Samaj Nupi Samaj ki President Thoksom Ramani All Manipur Tami Chingmi Apunba Nupi Lup Chingmi Tami gi
President Yambem Momon amadi UCM gi President YK Thirena maruoiba michonglen singoina saruk yakhi thoram adugi manung sanna lebaki oiba thabak thoram kayada saruk yarakhi badanatana angkil gi matam sangna thogai pubirambi laikhidrabi ima singi mafamdasu miyamna minute ama tumina leptuna awabasu fongdokhi aduna Manipur kansi haiba taragati Prime Minister na lakadoriba sida welcome to taubaga loina na mabu afaba maikeda Manipur bu santi porkba ngamna ba khonaba amasung Manipur tangdu leita ba singtam anina punna semba Manipur ohenba ngamga ba adugumba akoi demand khare to hoksi demand singa do akhang ahi intellectual kaya na pikhala ganda amato oiba khongjang jangsil laganda khoida mangonda akoi Prime Minister da pibam thop kaino memorandum pisinsi aduga loina na Manipur praja bhab tasi sahi ani makai surokna asuk yana waraba matam dabawda hanne ngatraga handak laiba sina karigino santi porkba ngamgadoribra natraga vote oina laibra haibese masi aikoi khanba ama jangi aduna aikoi wakhan munna khalaudragadi hanigi leigadauba na maram oirkanda aikoi wakhan ji chana chapa phire bama Manipur kanba ngamna ba constitution na yaba aduga punamakse aikoi jangchin ba ama jangi Singjamai akam pata leiba Ideal Girls College ta hangliba relief camp ta leiba maruoina More amadi Churachandpur dagi lanje laktona leiriba internally displaced persons IDP singna PUCL na phongba Independent People's Tribunal on the ongoing ethnic conflict in Manipur haiba report adu misang mikhai naiba report amani hainanga se mai thaduna akan bamong da condemn tawkhre ngasi gi khongjang aduda PUCL gi mayokta yaningdaba khola oina PUCL gi report yaningde PUCL down haiba wahi singlaw khibaga loidana report की कॉपी सिंगमई थाखी ngasi gi khongjang aduga mari lainana committee on protection of maitai victims ki chairman L inausa maitai nu phungdokhibada PUCL gi chena chatrok hena panba report asida aranba wafam ngaktana yumpham oiduna phongli ing kumjali singani ga kunhumdoi gi me gi tang ahum dagi thokhiba kanglup ani gi lal ase hauzik relief camp ta changjapam lauduna leiriba IDP singi mitmangda yumai thaba mihat mi pun sathakhiba kaya da thokhibani adubu PUCL na phongliba report ase kadai dagi loba report no IDP singdagi achumba report laudana nakal namatagi oiba aranba report ta yumpham oiraga phongle haiki nong na PUCL na phongba People's Union for Civil Liberties na haiba Delhi da based over organization amana phongba lairik mana chatu khra hina panba lairik sideida iriba warul sing ase aikoi IDP sing na yaningde yamna strongly condemn tawgi bafam adu mayam da thamjane kaigino har ga da ngasi thoiba lana se aikoi leiriba relief camp da leiriba aikoi praja sing ase aikoi gi mangda thing na thokhiba yum mai thaba mi hat na chingba sing si aikoi gi mit ki mangda thokhiba thokdok sing atani aduga POC na phongiba lairik sina aikoi dagi report su sabsana foundation dagi lobby de na kadai dagi lawga phongba lairik no nakana mata yenga phongba lairik se ko yaningde aduga POC na ngasi phongiba lairik sidi अखोगी कुकी कम्युनिटी की साइट की अचौबा सेंफम अमा चारा कांदा फोंगबा मानबा सिगुम्बा लाइरिक अखोगी नाकन नामत येंगबा कुकी ना इचुमदा चुम्बा मैथैन इलांदा लानबा सिगुम्बा कम्युनिटी अनि की मरक्ता यासनबगी लंगदाय अमा लाकपसिदा अमुक अन्ना लाइरिक सिना मरम ओइरागा अमुक अन्ना क्लास अमुक अन्ना इरांग समोना थोरप याबगी मोंगदा पियुसेला तोरपसे मसी अखोई तसिंगना यानिंग जजनिंगदे अदुगा मणिपुर गवर्नमेंट अमदी इंडिया गवर्नमेंट ना हाइरिबा लुक असे अखोई अथुबा मतमदा बैन तोबिगदबनी करिगुम्बा सिगी लाइरिक्सना मरम ओइरागा पियुसेला फोंगिबा लाइरिक्सना मरम ओइरागा अमुक अन्ना इरांग थोकपा तारगदी सिगी दाइता पुनमक सिंगसे पियुसेला लौगदबनी हाइबा फमसे मयमदा थमजगे कुमजाली सिंगमगा चनिपान मरिफुद्रा माथोगी एंग्लो मणिपुरी वार्डा इमालेबा की दमकता थवाइना पोंथापी खरबा थौबै पाइपो सिंगदा सही खुदिंग लेप्तना तरपोन कतोना लाकपगु ngase खोंगजोम वार मेमोरियल ट्रस्ट न सिंदुर कुंथ्रानिथोय सुबा खोंगजोम तरपोन लिसिंगनि कुनमंगा पांथोक्तुना लांगबनसरा तमख्रे खोंगजोम द लेबा डायमंड रेडियो की कॉम्प्लेक्स द पांथोकिबा थौरम मदुदा खोंगजोम वार मेमोरियल ट्रस्ट के प्रेसिडेंट सोइरिबा हानागी मिनिस्टर मोइरांगथेम हेमंतना लिचिंगदुना मियांगा लोइना डायमंड रेडियो की कॉम्प्लेक्स फाउदुना चेलिबा खोंगजोम तुरेलदा हईलै कतुना इमालेबा की दमक लैखिद्रबा इपाई पोस्टिंग बुई काइखोन बोटखे थौरम अदुगा मरी लेना खोंगजोम थौरम अदुगा मरी लेना खोंगजोम वार मेमोरियल ट्रस्ट की प्रेसिडेंट मोइरांगथेम हेमंतना हाइकिबदा
अथौबा कया चटख्रे कया अमा लाखिगनी अखोइगी लेंगदबा पुंसिगी सिंथादे कथोकपा हाइबसिनी हाइरदुना पौना ब्रजबासी अमदि मतम अदुगी अथौबा सिंगदे मरैबाग मजातिगी दमकता थवाई कथोखि अदुबु ngasiगी लुचिंगबा सिंगदि लेबाकि दमक मसागी फम फावबा थादोकपा ngamjade masina अखोइ वारिबनी अखोइगी लेंगाकलोइ सिंग अमदि लुचिंगबा सिंगना मथौना मरिंगजे लेतबा अमदि इपा इपुना सेलम्बा मतिक मया सिंग अदो चेंदबदगी मणिपुर ngasi खम थेंगना वानादुना लेबाक असिदा पोक्सरगा लेबाक असिदा हिंजरगा अखोइना ngasi मफम खुदिंग चटपा ngamdana लेबा हाइबसे अखोइगी लेंगाकलोनगी लुचिंगबा सिंगी ख्वाइदगी इकाइनिंगाइनि हाइखि हेमंतना मखा तारादुना मणिपुरी अखोइगी दमक्तदी लांगबन हाइथा लेथाबा हाइबसे यामना चाकथोक्सबा थोरम अमखकनी मसिना लायोइख्रबा मिरोलबु निंगसिंगदुना मखोइना पामजरमबा कया मचा मनाव मयामना पांथोकनबा होटनबगी नुंगसिख्रबा था ओइरिबनी हाइना खंजदुना मरैबाग मजातिगी दमक्ता थवाइना पोंथा पिख्रबा अथौबा सिंगदा हाइलाई कत्तुना इकाइ खुमनबा उत्सबनी हाइखि मरैबाग मजातिगी दमक्ता थवाइ थाबा कया मंगामे हौगिबा इपा इपुजिंगदा पौना ब्रजबासीना मरैबाग मजातिगी दमक्ता थवाइ थाबा ngame अदु अखोइ ngachigi मणिपुरगी लुचिंगबसिना फम थादोकपा ngamदे खेनरिबजे मदुना मरम अखोइ वारिबनी अखोनि याम चा चौबगी वाफम नतना मथोंना मरिंगजेन इपा इपुना चेलंब गुन्नदो मदु चेंदबदगी ngasi मणिपुरदा हाहाकार ओइदना लेपा असिदा पुक्चरगा लेपा असिदा हिंजरगा मणिपुरगी जगह पुनम चटपा ngamदबा हाइबसे अखोइगी लेंगागलोनगी लुचिंगबजिंगी ख्वाइदगी इकाइनिंगाइ ओइबा अमनि होंगयोम तरपोनबसे याम चाउथोकचिंग चनंगाइनि मसि इपा इपुजिंगना चनरंबा सही अमद तरपोन कलबदी नोंगाग्रबा थवाइजिंग अदुना सही अमगी आराम खोरांगबजे कोई हाइबा थाजनबा अदुदे युमफम मोरगा असिगुंबा सेंगलबा मफम अमा थिरकपदा होंगयोम त्रिथना अचुंबा असेंगमा मफम मोइगनिना खन्नना असिगुंबा मफम तरपोन कपजे पांथोकचबनी मणिपुर पंडित लोइसंग कुम खुदिंगे पांथोकपगुम कुमसिगी ओइनंगसे लोइसंग पंडित याइमा वहेंगबम सनातोना लुसिंगदुना अमाइबा अमाइबी सिंग पेना लोइसंग याउना लांगबन हाइसुइ कटपगी थोरम नाटकी लाइसोनगा लोइना नंगसी पांथोखरे हाइरिबा थोरम मदुदा लोइसंगी लायोइख्रबा अहल लमन सिंग अमसुंग कुमजाली सिंगनी कुनहुंदोइगी मे थादगी हौरखिबा लैबाकी इरांगदा लैखिद्रबा अथौबा सिंगी फोटो सिंगदसु हैकत लेकत तमखि लेबासिगी इरांगदा लिसिंगनी कुनहुंदोइगी लांदगी अखोइना थवाइना पोंथा पीदना मनुंग मतम चादना इखमनख्रबा लेबाकिदमक्ता कथोख्रबसिंग कथोख्रबिसिंग मखोइ इशु अखोइ मणिपुर पंडित लोइसंगी माइगैदगी ngamjaba hai lei kharatang mkhoi photo amadi maming mathado koina collection tawjaraga masi koina hai lei khatpagi thorom asi pangthokjabani koina masida pangthokjaribase sida hoba koina khangja hokdaba thengna hokdaba yaurabasu khangbi basingna koida paw biraga mathangi chahi dasu ai aroibagi katpa lakadoriba langmandi asi nisida su koina katsabu matamda madu yahonaba koi poromjaba मैम मफमदगी लौजगे जे कोइना मणिपुर पंडित लोइसंग मरु लोइसंग से असिना एक हौरपदगी हाइजब तारे लाइगोसिंगना मैना वाइ तांग सम थंबिरमिबा अहनसिगी पुदुंग निलगा ngasi कोइना थौरम थौदा मखोइगी दमुक्ता अंजरिबा हैमल लेन इंजा हौरिबा सिगी कोइना मखोइ बुसक खंजा हौद्रगसु ngasi कोइना लाइओइ करबसिंग मदु कोइ निंगसंग जरगा कोइ मफमदा हाइ लै कत्पगी थौरम मदो सि Saya loisang amadi pandit loisang pandit yaima pandit atomba maiba pandit maibi pena loina yaujaraga kani ngasi thoromase ajaba Federation of Civil Society Organization Fox Manipur nasu Khongjom War Memorial Complex manung da cheliba Khongjom Turel da adungai Anglo Manipuri War 1891 da leiriba kining tamba ngaknabagi da makta thawaina pontha pikraba ekhoige thawai paipu singi mafamda langban sara tamduna langban haisoi tambagi thorom pangthokre Fox ki working president BM Yaima Sahana lusingduna Khongjom Turel da miyam puna langban sara taminraba matungda BM Yaima na fungdorakpada ekhoige layo kraba thongna farabai paipu sing adugi thawaina
lairam lel da ingna sikna leiruna ba made makhoina ima laiba kidamukta thawaina pontha piduna satkiba leklamadu ngasigi mirol ekhoina su chattuna ima laiba ku kanba ngamjage makhoigi tung inba ngamjage haiba wakhalol amaga loinana ngase folk samadi loop asiga chatminari ba organization singapuna sinminna duna ipai pu singi senglaba khuba mama oiriba khongjong war memorial complex asida langban haisoi tambagi thoromasi pangthokpani haiki koi Federation of Civil Society Organization amadi samin najariba loop singi oiba adugumba koi thongmi singna si pai pu gi khuba moriba asigumba khongjong gi khuba masida koina hikat laikat tamjariba si ekoina macha masu oihoriba koi ngasi gi mirol asina pai pu singi adugumba famda koina hikat laikat tamjaraga pai pu sing aduna shogi khuyada ingna chingna lehanbinaba adumba thongni jabagi thawramamani duga lonana asi leiriba iripa iramda masigi hari leiriba miyam asi charang naba phema sida aikoi adugonaba pai pu sing aduna chalam liklam aduda aikoi gi su thongna handana maleba kananabagi adumba komthang adu koi sangsinjari aiba pai pu sing thongna sing adubu kai khunajaba amati pai pu sing thawaina lairamenda ingna chingna lehan binabagi dama koi thongni jabagi adumba mahike nekat tamjabagi thawang che pangthok chabani India lenga ka cookie militant singani gi marakta suspension of operation sangdorakpa matamda state asigi MLA singi maikai digi tumina leisen ba amadi miyangi yenglaga masagi wakhalol ama fawba phongdokpa ngamdaba mihut singa sigi matangda Manipur Prajana Taretara Thokna Khantaba Mathau Tai Haina Republican Party of India RPI Manipur State ki Vice President Sapamcha Kanglaipaal na phongdorakle wafam singasi kai sampata laiba party asigi office ta pangthokhiba paugi mifam amada phongdokhibani party asigi maru oiba thaugai puba mioi singna pangthokhiba mifam aduda Sapamcha Kanglaipaal na makha taraduna kumjali singa maga jamapan yankhai mathoi da semkhiba modification of schedule drive Listagi cookie haiba furubasi laitre yaudre haina matamadu Chief Minister Isang Kaising na State Assembly da phongdokraba matung karamba lenga ki matamda cookie sing amu hanna schedule drive list da yauram khibano haibadu miyamna thejinba changi amade political gi oiba khudong saba kharagi damakta yamna taha na semlakhiba cookie lalhaulup mayam ama ikhang khanghaudana puthoraklaga miyam ga tanaramdana India na suspension of operation sign tawkhibani adum oinamak State Assembly da chanara roi haina warep laukraba wafam amagi mayokta satharakpa India lenga ki thabakta harau tayamba phongdokliba MLA amadi miyangi yenglaga masagi wakhalol ama fawba phongdokpa ngamdaba miyut singa sigi matangda Manipur gi miyam na taretara thokna khanthaba mathok tare miyam na uning thawni haina khankiba yumbi mayam adu kege oirambadagi state lenga asti tektuna president rule lakhibani amade suspension of operation extend tawrakpa asi miyam gi apamba oide haiki RPI gi oinadi Manipur gi ngangkhai thugaigani haina leiriba furup kangrup amata party asida yawhaloi yawrokpa taraga suta thokani haiba wafam sik phongdokhi Manipur da 1951 da talk about modification of scheduled tribes order 1951 jina Indian constitution gi koi scheduled tribe list gi cookie hai se delete tawduna yaw bidre have se ya mai seng hojik live from the suspension of operation gi magi leiriba history ama hai tare mayam gi jibeta mayam gi kai tare boxes in the loinamak mayam handa su khangirangani suspension of operation tawmariba adugumba armed groups in the madu kamai tawduna moje tholakhibano moje karamba phibam dagi lakhibano haibane singbusing si koi ya mayek sing nei na chani 1992 da lamdam sigi yellow proof amaga atopa kandu phamaga gi thokiba communal riot to matamdu reida haujik leiriba suspension of operation da leiriba sugi armed groups in sa Manipur da amabo matamdu reida later 1992 da thokiba land kogi mayamna naga kuki land haraga ju khangna ba matamdu reida haiba suspension of operation gi keno sing si amata bhawa later hai ta Imphal East District ki lamla yesigi manungsan leiriba leimakhong mapal da hausi government asine eviction gi thabak sathariba stida leimakhong mapal khul asigi oina government asine leifam tapam ama hana stinbiu natraga hana degi lejaraklaba mafam asida adumak leihan biu haina ngarang leimakhong mapal khul asigi khunja singna wakan mifam sathakraba matung ngasi su leimakhong mapal khul asigi mahiroi singna mahai tamba leptuna makhoi yum thudek piganu yum thudek khraba de khoi kadai de leigani haina wakan mifam sathakre ngasi gi wakan mifam adu dai khoi gi tungla
ꯂꯝꯆꯠ ꯀꯟꯕꯤꯌꯨ ꯌꯨꯝ ꯊꯨꯗꯦꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯔꯣꯏ ꯌꯨꯝ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯉꯩꯗ ꯌꯨꯝ ꯊꯨꯗꯦꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯃꯨꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯑꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯀꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯣꯚꯤꯗ-19ꯅ ꯆꯍꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯑꯍꯨꯝꯂꯣꯝ ꯑꯁꯤꯁꯨ ꯅꯤꯡꯊꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯈꯔ ꯐꯔꯛꯂꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯨꯗꯦꯛꯄꯤꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯔꯣꯏ ꯌꯨꯝ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯔꯤ ꯂꯩꯅꯕ ꯒꯚꯔꯅꯔ ꯏꯝꯐꯥꯜ ꯏꯁ ꯗꯤ.ꯁꯤꯅ ꯌꯨꯝ ꯊꯨꯗꯦꯛꯄꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯩ ꯁꯤꯁꯦ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯁꯨ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯀꯗꯥꯏꯗ ꯆꯪꯒꯅꯤ ꯌꯨꯝ ꯊꯨꯒꯥꯏꯈ꯭ꯔꯕꯗꯤ ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯅ ꯆꯠꯄꯁꯨ ꯉꯝꯂꯔꯣꯏ ꯁ꯭ꯀꯨꯜ ꯐꯤ ꯍꯨꯟꯕꯁꯨ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯛꯄꯁꯤꯡꯗ ꯌꯨꯝ ꯊꯨꯒꯥꯏꯕꯤꯒꯅꯨ ꯍꯥꯏꯗꯅ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯂꯝ ꯇꯪꯈꯥꯏꯕ ꯑꯣꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝ ꯇꯪꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯪꯉꯒ ꯂꯩꯔꯨꯈꯤꯅꯤ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥ ꯃꯥꯡꯂꯨꯔꯦ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯤ ꯂꯥꯟꯅ ꯆꯍꯤ 3 ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯅꯤꯡꯇꯝꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯖꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯁꯥꯐꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯚꯤꯛꯁꯟ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨल चप्पा ngамdre ai isama class 10 kazari matric preparation bu tawkadaba matam asida eviction action besida akoi kadai da matric preparation asi kadai da lerga tawgani maduna ai state governor amati imphal east dc na akoi gi career gi dama khanbi duna lemkhong palgi eviction asi bu khrak yengbi haiduna hajai ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯀꯛꯄꯒꯤ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯆꯠꯇꯔꯦ ꯌꯨꯝ ꯊꯨꯒꯥꯏꯗꯅꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯅꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯂꯥꯛꯑꯒ ꯀꯗꯥꯏꯗ ꯆꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯏꯚꯤꯛꯁꯟꯅ ꯂꯝ ꯄꯥꯛꯊꯣꯛꯄꯒꯤ ꯑꯃ ꯂꯥꯛꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯆꯃꯝꯅꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯆꯠꯄ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤ.ꯁꯤꯅ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯩꯇꯩ ꯈꯛꯇ ꯆꯠꯍꯟꯗꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯦꯛꯃꯥꯏ ꯕꯖꯥꯔꯗ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯁꯦꯛꯃꯥꯏ ꯀꯟꯕ ꯅꯨꯄꯤ ꯂꯨꯞꯀ ꯈꯨꯠꯁꯝꯅꯗꯨꯅ ꯑꯃꯗꯤ PPAMꯒꯤ ꯃꯦꯝꯕꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 5ꯗꯒꯤ ꯆꯠꯊꯕ ꯍꯧꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯉꯁꯤꯁꯨ ꯃꯈꯥ ꯆꯠꯊꯔꯤ ꯏꯃꯥꯁꯤꯡꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤ ꯉꯁꯤꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯉꯁꯤꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯤꯅꯔ ꯁꯨꯖꯥꯇꯥ ꯀꯣꯟꯁꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯞꯇꯦꯝꯕꯔ 16ꯗ ꯃꯅꯤꯄꯨꯔꯗ ꯄꯨꯡ ꯈꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯃꯥꯏꯀꯩ ꯃꯔꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯃꯤꯌꯥꯝꯗ ꯄꯤꯔꯝꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯆꯪꯁꯤꯜꯂꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯂꯦꯞꯅꯕ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯪꯍꯜꯂꯛꯄ ꯂꯩꯔꯦ ꯆꯪꯁꯤꯜꯂꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩꯁꯤꯡꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯊꯤꯡꯕ ꯑꯄꯟꯕ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯤꯅꯔ ꯁꯨꯖꯥꯇꯥ ꯀꯣꯟꯁꯝꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛ ꯑꯩꯈꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯇꯣ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯣ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯁꯦ ꯄꯥꯜꯂꯒ ꯂꯩꯔꯕ꯭ꯔꯥ ꯃꯣꯏꯒꯤ ꯃꯈꯥꯗ ꯍꯤꯡꯂꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯁꯤꯗꯒꯤ ꯍꯥꯏꯕ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯤꯔꯤꯕ ꯇꯧꯔꯤꯕꯁꯦ ꯊꯕꯛ ꯆꯞ ꯃꯥꯟꯅꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯣꯁꯤꯡꯗꯣ ꯄꯥꯡꯊꯣꯛꯄꯤꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯕꯤꯔꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯉꯔꯥꯡ ꯖꯣꯂꯥ ꯊꯥꯕꯤꯗ ꯃꯩꯇꯩ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯐꯪꯈꯤꯕꯗꯗꯤ ꯀꯅꯥꯒꯨꯝꯕꯤꯝꯇꯅ ꯑꯗꯨ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯅ ꯂꯤꯒꯜꯅ ꯌꯥꯗꯕ ꯅꯠꯇꯕ ꯂꯣꯅ ꯌꯥꯗꯕꯁꯨ ꯅꯠꯇꯕ ꯌꯥꯝꯅ ꯁꯥꯏꯂꯦꯟ ꯄꯤꯁꯇ ꯐꯝꯖꯕ ꯄ꯭ꯔꯣꯇꯦꯁꯁꯤꯗꯗꯤ ꯂꯣꯏꯁꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯊꯨꯞꯆꯜꯂꯅꯤ
ऑल इंडिया कांग्रेस कमिटी की अयाबा अमगी मतुंगिना हाना बीजेपी की टिकेट मिखल थेंगनादुना बीजेपी की एमएलए ओइरमलाबा मियोय अनि ngasi इंडियन नेशनल कांग्रेस ता यौरख्रे हाना के एमएलए अनि दुदी कक्सिंग एसी के एमएलए ओइरमबा वाई सुरचंद्र सिंह अमदे ओइनाम एसी के एमएलए एल राधा किशोर सिंह ने मसिगी मथक्ता थांगा एसी दगी एलवीगो सर्किट्स प्राइवेट लिमिटेड की फाउंडर अमदे मैनेजिंग डायरेक्टर उत्तम कुमार निंगथौजम सो पार्टी सिदा यौख्रे मियोय अहुम असिना पार्टी असिदा यौरकपदा ngasi AICC की मणिपुर की इंचार्ज लोइनना MP सप्ताहगिरी शंकर उलाका MPCC की प्रेसिडेंट के मेघा चंद्रानी नंगसे न्यू दिल्ली की इंदिरा भवन दा मखोइबो तरामना ओख्रे सस्पेंशन ऑफ ऑपरेशन की ग्राउंड रूल पुनम खोंगाउना दुना लैरबा कुकी लालहौबा सिंगदना एक्शन लौखटपगी महुत्ता सस्पेंशन ऑफ ऑपरेशन एक्सटेंशन तौदुना अचौब ngaklo ama pibiba duga tampaki khul ngakpa singbuna koitan tanaduna phaba punbagi thawong asinadi irang asigi warushan purakpa ngamloi haina Shiv Sena Manipur ge president M Tombina nungnangba phongdokre tha asigi 13 da Manipur da lakatori prime minister Narendra Modi gi khongsat kamari leinana ngasi party asigi Babupra da leiba office ta pangthoki ba pawgi mifam amada wafam asi phongdokladuna mahakna makha taraduna hai Irang kalingai matamda khutta khulai paiduna khulngak pathokla irai chasing ngasidi khulai thadokduna tangdu leitabagi lambida khong thangjilakre adubu kukilal hoba singding ase su khulai paiduna singi mafam kyada phongna leiri Suspension of operation की मरुमदा मखोइदी security force सिंगना सुफाबा पुनबा लेते ngaklo wasina maram oiraga kukilal hoba singna tawning tawduna leibada kanana su thingba ngamde Kuki Singh Taliba Dimana State Manipur Buthugaiduna State within a state ki theory ni haiba India government sumayak Singh Khanglibani Masida Manipur ki integrity Buthugaigani haina Manglan Sagaliba Kuki Lalauba Singh Asiga suspension of operation extension tauba haibase Manipur gi miyam na warau dabangamde Manipur si chahili Singh kya ningkha tamna leraklaba civilization amani ngarang nahan khakta Manipur da saidang lakhiba furup amana yelhomi Singh yum mai thaduna tanthok lam munbadi yaroi laibagasi ipaipu Singh na thang pai ngak lamba laibak amani kuki haibasi nomadic tribe makhalamani makhoigi akagnaba lam ama haibal leite haiki Government legadi adu ki pot ne bado mara lakho tam da package kar pibi go do pot adu ki area do da mara pibi do pot logo do mi ma hana government ma formation tawaga government dugi mayam no oga mabo karigumba khar pi mana karigumba khar pi do logo do mi ma shim do yam na chumme na khaleba ain haje ji prime minister lakthini ma government se formation tawi se asine henda lewa ma cha ta bi hen gane ba politically one thok lai gane ba miyam na sinung sibi hen gane ba adu punamak tu thaidu oga hojit aikoi gi mana laktori bi sista mungar gi lakto bo so akoi manipur miyam gi damakta akoi tung koina peace ki road map ama yada na ba akoi both community ani she phamin na bagi matam leigadra leiroidra si Shiv Sena wang ni phamin na bagi matam leigadra leiroidra adu si yamna ubo pola maneba adu nakan nam khotang kauraga peace porkane habisidi ai madugi formulation dumadi ai madumadi ai bhapta sedre hai tare Prime Minister Narendra Modi na Manipur da lakpa matamda megi tang ahum dagi haurakli ba irang ngasina maram oiraga iramdam kannabagi wakhalalda thoglapkiba village volunteer ijat inaw singi mathakta panseleba case mayam ase general amnesty ama piraga masa gi mayum singda nena tana lehenbiu haiba memorandum ama MPP gi maikai dagi Pishilagani haina Manipur People's Party MPP ki President S President Phongdorakle wafam singa se Pauna Bazar da leiba MPP ki office ta phangkiba pawgi mifama mada mahak na phongdokhibane MPP की President S President makha taraduna Prime Minister na lamdamasida laklaga thokliba irang asidi loishiloi haina khalle maramde Manipur da thokliba irang asida mityang changlaga Prime Minister Narendra Modi na Manipur da lakadaba natte maha ki khongsada sidi Mizoram gi Vairabi Sairang Railway Station Sangabagi Thauram yauna Assam Legislative Assembly ki former member Bhupen Hazarika gi chamasuba mapo kumun thoranga mari leinana lakadaba amani hairiba Prime Minister gi khongsada sidi Manipur da yoksindrabadi farak tagani khallaga lakadaba khongsat amani haina khalle amadi state khara da assembly election pangthokpa yauri masina maram oiraga Prime Minister na Manipur da lakani hairiba ase assembly election pangthoknariba state sing asida Manipur gi issues ti puthoktuna khudong chaba khara lowa yanaba khongsat amani haina su khalle
अमरोमदा हौखिबा लिसिंग अनि कुनमरी की असेंबली सेशन दा कुकी खुलाई पाइबा सिंगी सस्पेंशन ऑफ ऑपरेशन असि मखाताना चनदनब वरेप लौख्रबा मतों हंदक सस्पेंशन ऑफ ऑपरेशन मखाताना सथरकलिबा असि बीजेपी ना लुचिंगबा इंडिया लेंगाकना मणिपुर लेंगाक असिबु सित्तबनी हाइना लवे हाइरिबा सस्पेंशन ऑफ ऑपरेशन असिना लमदम असिदा तंगदु लेताबा अमा पुरकनी हाइबा थाजनिंगाई लेते हाइखे IDP singi leib pibam moji grievances me am sisalaga hakten na yenganinga duga khogi IDP gi marakta pen da gi suicide ka to me am si maten pa ninge MPP side gi ko do khoi memorandum amudi submit tawni mayam maru ina di MPP na to do memorandum si khogi village volunteer sing mathakta paliba case me am jina khogi isinau singji mayam ne ta leipang dabs lebaki darka takan nasu lebak ne ya ne chong tho exchange ba lora kan nasu farjan punjin bi phibam lebise khoi prime minister la pres memorandum submit to ni makoi general amnesty pb da kan da hana gi ni ta puchi da lehan biu anga ai mai magi tawdo mathu da disturb to dina ba general amnesty pb da kan da moji moi matak lebe affair me no ku piu no koi mpp magi tagi prime minister da koi memorandum submit इबा पापा हैत्रबा सिंगना हैना बखोनबदा नतना चौखलपगी मतुंग इना डिजिटल लर्निंग असigi कानबा लौना बखोनबा मतम मोइरे हाइना मणिपुर यूनिवर्सिटी के वाइस चांसलर नौरेम लोकेंद्र न फोंदोख्रे वाफम सिंग असि डिपार्टमेंट ऑफ एडल्ट कंटिन्यूइंग एजुकेशन एंड एक्सटेंशन मणिपुर यूनिवर्सिटी न सिंदुना प्रमोटिंग लिटरेसी इन द डिजिटल इरा हाइबा हिरमदा डिपार्टमेंट असigi लेक्चरर हॉल दा पांगथोखिबा इंटरनेशनल लिटरेसी डे गी थौरम अमदा महांगना फोंदोखिबने थौरम अदुदा डिपार्टमेंट असigi थर्ड सेमिस्टर गी माहिरोइ सिंगना इबा पाबा हयन खरबा रगाइलोंग दगी मियोइनि फुनिथोइरोमदा सर्टिफिकेट सिंगसु यंथोखे लोइनना सही खुदिंगी इबा पाबा हैत्रबा सिंग हायनबा अमदि मितै मयक ताकपि तंबिबगी सथरकपा सिगी मतंगदा मणिपुर यूनिवर्सिटी के वाइस चांसलर नौरेम लोकेंद्र न मखा तारादुना हाइखिबदा ताकपि तंबिरेबा माहिरोइ सिंगना इबा पाबा हैत्रिबा सिंगदा ताकपि तंबिबदा नाकलनमकी कानबा फंगे माहिरोइ ओइना मियोय अमदा कानबा पीबा हाइबसे थागनिंगाइने मसीदा डिपार्टमेंट असिना माहिरोइ सिंग पुथोकपदा नतना अमुक अतोपा मियोय सिंगदा कानबा पीबा असिना मिपुम खुदिंग इबा पाबा हायनबा थमलिबा पांदमदा साउना मतेंग ओइरगनी साउखलपगी मतुंगिना आर्टिफिशियल इंटेलिजेंस AI ना खुमांग यांगना चंगसिलकले मसी कानबा सिनिंग थिना लौरबा अमदि अफबा माइकैदा सिजिनरबदि फगनी अदुबु कानदबा माइकैदा कानबा लौबंगम हौट्रबदि लाना सिजिनबा तारगदि साथीबा फिबम अमदा लाकनी AI ना मियोइबदगी हेंगतखिबा तारबदि एखोइ मियोइबसी अवाबा तांकक अमा थेंगनरकपा याइ अदुना डिजिटल लर्निंग असे मियोइ खुदिंगमकसु हाइहनबा खंगनबा मथौ तारे हाइना फोंदोखि MA adult education की प्रोग्राम दा कंपलसरी हाइबा फॉरेन लैंग्वेज सिंगसे अमा नत्रगा अमा दि मोइसे सेमेस्टर मरी सिदा खंगननबा मोइसे तमनिंगनबा होनसे अलोइ तारगदि मोइगी MA सिग लोइनना along with their PhD degree Myanmar language da adult education department ki a PhD scholar with a good knowledge in Myanmar language. I assure you that they can get job in any of the embassies in the country. Otherwise, to Korean language to OBI, Japanese language to OBI ko. Aduga loina na akoi ki kahita extension program akoi sathari akoi villages da maruina Manipur University ki akoi beda laiba sigi laidnako akoi ki ethnic communities rongmaina tariba jalengrong mayam tariba lamjing se akoi mayam sing si hujik chathari ba mayam sing ji ki akoi ki study akoi ki sigi program sing sigi akoi brief report amam barabar aina puthok si ui ko ai masigi report sing se phajana akoi binding torga thamaga akoi department gi su akoi asset oiba akoi library gi su asset oiba सेप्टेम्बर की तांग 13 प्राइम मिनिस्टर नरेंद्र मोदी ना पुंखरा की खोंसता मणिपुर लाक्तुना खोंसता दुगी अहानबा लंगथुमफम सुरचानपुर दा ओइगदौरिबा दुगा मरी लेनना मैतै सिंगबा लान ओहन्नबा थौरांग अमोइना कुकी सिंगना नौना कु कया सेम सादुना प्राइम मिनिस्टर दा ओटनबा थौरांग तौखरे हाइरि कुकी की WhatsApp ग्रुप अमदा थागलखिबा सोशल मीडिया पोस्ट अमदा कुकी जो सिंगबु मैतै सिंगना ओटनै बिरे हाइना नरेंद्र मोदी दा ओहन्नबा गिदमक कु सिंग अदु नौना सेमगा सागतपा हौरखिबनि हाइरि
Churachandpurgi Peace Groundda Narendra Modina wa ngangadoriba aduda kusing adu amuba masu loina taisili charakna ku masing chamarom sabaga loinana ku khudingi leikhidraba myoisingi maming iba cross mark amamamsu yungnaba thorang tawre hairi Panbayay madudi matam kharagi mamangda hana saduna thamlamba ahangba kusing masak khangdaba singna huran khibadagi Ikui kuidringai mamangda kuki lalhaulob UK LF na kusing adu puthorakna ba khanghanbadagi puthoraktuna nauna semjin sajanba horakhibani hairi State Highway amasu oiriba Welcome to Kumbi dagi wangu fawagi kilometer 13 muk sangba lambi asida miyamna sathok sasinda khudong sadaba kaya matam sangna mayok naduna lairamba sing koknana ba MLAS Premchandrana araiba paisa puthokduna ngasiragi lambi paringa se semba haure haina BJP Kumbi Mandalgi President S Angau Sanana phongdorakle lambi semba sigi matangda BJP Kumbi Mandalgi President Angau Sanana hai MLA na lambi asigi matangda praja miyamna thengnariba khudong sadaba kaya asigi khanduna MLA na praja miyamda lambi paringa se sungsoi soidana Miyangi mapi mapa MLA amu oina miyamda thajaba pikhibadu ngasidagi thabakta onthok pirakpada apenba poi hairaduna lengaktagi paisa phangba phangdaba thidana MLA na asangba sanpham sing puthoktuna lambi ase walking session su laklabanina Walking season su laklabanina lambi semba hawbane masida lambi paring asigi naketa leiba miyamna su lambi ase hena fazaba lambi ama oina ba tawrakliba asida leibak miyamna ayat apan pibidana ba pil tawrakle Apun Bayima Kumbigi Vice President and Romabati Nahai Kumbidagi Wangu Fawagi Lambiasi Fahaning Badagi Ima Kagi Maikati Penda Balabadagi Aranbo Fam Katamlakpadu Matung Tarakpada Amu Hana Tambiga Nuhairaduna Ekogilam Damasi Saukat Naba Kumbiasi MLAS Premchandrana Miyangi Mapi Mapama Oiringai Matamasida Ekoipunamaki Wadapa Kudimak Bukhalakna Bahwanabada Iramdam Kumbi SCSibu Hiram Kudimakta MLA Gatona Tinaduna Amuktan Kumbi SC Topa SC Singa Sangdam Nabada Nop Taba Kendrama Ohenbada Mayam Punna Kana Nainamina Si Sarukyamina Se Hainasu Apunba Kumbi Imagi Maikati Kapil Tawrakle Tharamoduda BJP Kumbi Mandalgi Secretary W Thoiba Apunba Ima Kumbi Secretary W Sarda Devi Amadi Atai Thaupubi Ima Kayasu Saruk Yakhi Kumbi Kendri Honorable MLA na akhoi prajagi asuki matik ware haibado khangbiraganda masamangna government gi side gi paisa phangdaba masagi lanagi pocket gi ngamjaba prajagi damuta khalakanda hariba lambi si Honorable MLA na asidagi semba haugirakpani akhoi lambi thong asi phahanningbadagi masagi pendaba kayana phumunaduna ima kayagi maikaidagi aranba pasar kaya torokpado akhoi matung tarakpada adugumba kanodu thoanbiginu akhoi gidi lamdam masi chawkhat lawba akhoi gi honorable MLA na mahakna karingai mahakna palingai matam sida akhoi gi awat apa amadi chawkhat maikaida akhoi gi iramdam kumbi asibu pukhatpada mahaka tathok tachin tongnaminaduna akhoi amukang iramdam kumbi se atopa kendraga sangdam nabada notaba kendra ama ohanbada akhoi apunbagi oiba sahajok loinana khanna nainaminasi saruk yaminasi haina apunba ima kumbigi maikaidagi haijari Nongmagi oiba mobile oina urea yenbagi thoram amangase Paurabi Aifana Harul Kanglo PYNK amasung Modhu and Sanahanbi Memorial Trust Paurabi ani na khusamnana silaga Director Agriculture Government of Manipur gi minik makhada Paurabi Aifana Harul Kanglo PYNK ki sanglenda pangthokre thoram aduda loitongbam Sanatomba Assistant Fertilizer Officer District Agriculture Officer Imphal East District ki staff sing Wahengbam Hemanta Vice President Paurabi Aifana Harul Kanglo Konthaujam Kalasan Chairperson Waiton Gram Panchayat na chingba susaruk yakhi puna harbek chahum mai kai tungi khunja singda lenga ki subsidize soiba mamalda yenthokhi All Est Home da leiba kana leijatraba imung manungi maja masu singna inthok piraklaba ahal singna karigumba physiotherapy gi darkar leire hairabadi mapunse chupagi oina free da layengba ngasidagi hauragani haina All Manipur Physiotherapy Association gi Secretary General Dr. Lesang Temromen Kumar na phongdokre wafam asi World Physiotherapy Day lisingani kunmanga ga mari leinana ngase Healthy Aging haiba theme mamagi makhada ngase nongmagi oiba free physiotherapy health and awareness camp ama
Moirang AC ki Phubala High School da hangba relief camp amasung Imphal East ki Kongbada leiba All East Home da pangthokpagi thoram amaga mari leinana phongdokhibane. All Manipur Physiotherapy Association Ampan senduna pangthokhiba thoram aduda Ampa gi Secretary General Dr. Lesangthem Roman Kumarna makha taraduna hai thoram asi world gi oina sahi kya gi mamangdagi pangthoktuna lakhiba adugumna Manipur da su chahi kya gi mamangdagi thoram asi pangthoktuna lakle asi pangthokliba thoram asi haksang kanna masama fana leinabagi pandamda healthy aging haiba theme asi gi makha da thoram asi pangthokpani haiki. Lairiba karigidamto haigada kuna survey to matamsida ahanjing je koi actively oiraktaba masajing do active oinaba di sajen tawno daily work kegi tawno mong the theme da masai active oina lairigi pusin chana lainabagi damakta oina theme ji tawbani adu koina mamangda pangthokpugumna adum koi angamba thaktadi adum pangthui kana je kegi ngasi tawribje koina free health camp plus koi orthopedics aid thra yenba aduga ahal oirabasing akoigi magi hagul kangkhang ngamjadabasing da sesu walking stick kumba kha piba asina khana kana tawjabase. Nakal Amarumda Sanitatum Physiocare Relief Physiotherapy Clinic Physio Plus Physiotherapy Clinic Orgaho Physiotherapy and Rehab Center Yapunba Physiotema Mana Temporary Shelter Home Sajiwa Relief Camp ta 1 day free physiotherapy health and awareness game ama World Physiotherapy Day Gamari Lainana Pangthokre healthy aging with a focused look at preventing frailty and falls haiba theme da pangthokiba thoromatu da tongan tongan ba laina singda physiotherapy gi layeng gi kanaba kaya khangan khiba ga loinana lemna physiotherapist singna Lying Kiamadi exercise Kiamas to Taki Luinana, no more the Tangai for the Natsang the Yadra Polam Sing Su, volunteer sing the Kosinake, Tarongilo Salapada, Sanitatum Physiocare, consultant physiotherapist Dr. Tongam Singlemba Maitai Pitina, Mamang Dagisu, clinic singasina, relief camp Kayama, Angam Bamating Pang Duna Laki, Nasisu, World Physiotherapy Dega Marie Lenana, Tauramasi Pang Tokpani, Makatana so Angambatang, Lokigani, Haina Pogdonki, Haksang Fana Madina, the Yektan Labana Puning Wakal Sufatana. Laibang Gani, Maramasina Sang Nina Sazen to view Highness of Tanki. Kha Sanjanbam the Laiba Paksao Memorial English School ki curriculum walkathon and exhibition ama explore knowledge sewing skills celebrating learning haiba Wakhalol the School Management Committee na Sinduna School Asigi campus ngasi pangthokre Thoramadu damayang Imphal East gi MLA Kongkham Robindro PME School gi founder cum principal Asem Akas Maitai Forest Department ki Chief Conservator Longzam Joy School gi Vice Principal Naurem Asokumar Pukhrambam Sanjinbam Gram Panchayat ki ex Pradhan Naurem Tombana Athoi Bamithunglen Singwina Saruk Yaki Thoramadu National Education Policy gi guidelines matung ina School asigi Mahiroi Singda food processing jagoi sai yauna tongan tongan ba extra class ke takpi tambiduna larik tambagi mathakta entrepreneur amu oiba ngamnabagi wakalon fawannaba School asigi Mahiroi Singda takpi tambiriba singi hai singbu utuna stall ke asu hangki loinana Mahiroi Singna saba pothok ke asu utkhi loinana Mahiroi Singna nat ki jagoi isai ke asu utki MLA Kongkham Robindro na phongdokhibada ngasi asi Mahiroi Singna hangliba stall singda koina satuna yengluba made Mahiroi Singga unabada Mahiroi Singha se angakpa mong amada khang hairami masina school asigi oja singna atopa school singdagi tadana madi top topa mong amada larik amadi mahai masing tambiri haiba khangba ngame masi NEP na khwadigi pamba education gi mawong amani school asigi Mahiroi Sing tungi punsida changbami amamam soidana oigani thajai haiki Lilong United Club lingkhat khibagi chahi ama mapung pharak pagi han bamabo komon thorong ngate Lilong Haurebi College ki multipurpose hall da pangthokhibaga loinana mithoi mihen Mahiroi Sing Sutaram Okrek asigi thorom aduda DC Thawal Hanaka Mai IAS Additional SP Operation and Suras Lilong Haurebi College ki principal professor MD Satar Shah Mufti MD Sabir Saha Kasmi Nazim E Talimat Darul Yatama Lilong Ifam While Kati Pause ki editor Hemanta Kumar Ningomba Mamade Thawal District Kabaddi Association ki secretary MD Ayub Ali Atopa Ming Oza Sanatomba Made Lilong United Club ki convener Sajat Buya Mayum Nathobi Mithung Sing Oina Saruk Yake Thoramaduga Mari Lainana Lilong United Club ki convener Sajat Buya Mayum na haikibada Lilong ki organization Mayam Punsilaga Lilong United Club se safong lakpani
tongan tongan ba external threat mayam ama amadi anti social oiba thabak thoram kayada yawi haibagi threaten mayam ama leirakpadagi lilonggi organization mayam ama punsilaga aikhoigi manungda leiriba amotpa mayam sengdoknaba pandamda LUC asi linkhatpani haiki सेंगोक मथौ ताई सेकेंड थिंग अखोगी लैरिबा एक्सटर्नल थ्रेट मैम दुदी अखोना डिफेंड तौगने सो फार अखोगी लैरिबा अखोगी एंटी सोशल ओइबा एक्टिविटी मैम दुदी आयन लो गी ओइबा थबुक थौरम सिंग अदुम चंजिन छनो मदुगुंबा लो गी ओइबा थबुक थौरम सिंग लखलप मतम हाइबदे अखोगी पुलिस डिपार्टमेंट गी लैरिबा आर्मी गी कईगी लैरिबा मैम सिना चंचिलपा मोना लखलप खोंथांग खुदिमक अखोई लिलोंग यूनाइटेड क्लब ना मपुना अखोगी सपोर्ट पीरकांदा अखोगी लिलोंगी प्रजा खुदिमक बैकअप पीरगा अखोई मना लेगने हाइबे पंदमदु अखोई थोरथिबने लोना क्लियर लिलोंग मिशन सिगी सरुक अमना तेलबा सही सिगी सिगी मनुंगदा अखोई तोंगान तोंबा लिलोंगी कचिन गोया सिनबा थुंगना अखोई सोशल अवेयरनेस कैम्प अखोई पंथोखरे सोशल सर्विस कैम्प अदगी फ्री मेडिकल कैम्प तोंगान तोंबा एजुकेशन की अवेयरनेस कैंपेन सिंबा तोंगान तोंबा कैम्प कया तोरकांदा हाइबा अखोई मणिपुर की तंगदु लेतादबा कॉन्फ्लिक्ट सिचुएशन लैरिबा थबुक थोरम मयाम से सिगुम मयाम सिदा सो रेस्पोंसिबल अखोई सिटीजन अमगी सबचाबा AB Chan direction piba Ras Alangbam na lyrics amadi compose tawba J Madurai na se sakpa loina na section yum nama amadi Kretina luwang na saktam langba aikhoi class ta haina mingthon ba music video album ama ngarang hauna bi matung ina Manipur Press Club ki lokta kholda release tawkhre haira music video album phong bagi thoram tu da pokna fam gi editor Aribam Robindra Sharma All Manipur Working Journalists Union Amzugi President Asem Bhakta All Manipur Matamisai Kanglup ami ki President Khaidem Thoiba amadi Sargengi President Oiriba Amiki Secretary Mayangbam Dhananjoy na maruoy bumithunglen singoi na saruk yakhi thauram adugi manung channa hairiba khoi class ta haina mingthonba music video album asi puthokna bohonna bada asoba thodang lokhiba myoy sing yauna music video asi da saktam langkiba artist amadi sai sakpana chingba singda chamba khudol tamdunai kai khonba su utkhi hauzik sanabagi paw muklo birase District Kang Association Ziribam Sinduna Mamang Tha August Kit Kundagi Hauna Ziribangi Babu Parada Leba Lamlen Community Hall Kam Kang Sangda Jiribam Kasara Madi Haila Kandigi Kangkhut Kunmatoina Saruk Yaduna Satarakli Batara Manga Suba Led RK Lalasana Memorial Mix Kang Tournament Listing Ani Kunmanga Ginga Sistana Ki Aroiba Anishuba Knockout Round Match Ta Yawal Club Champanagar Ena Kasar Kangkhut Sebu Panzel Taruk Manga Damaithiba Pikre Kasar Kangkhut Se Tournament Nasidagi Lehore Asiki sana ki baroiba ani suba knockout round match satuda Yawal Club Champanagar e na toss ngamduna kang kaw khe duga kasar kangkhot sina maikai khanduna kang sanaba hoke ahan bahaf mamangda Yawal Club Champanagar na kasar kangkhot sibu panjil ahum amada mangjin thaduna chatke half matungda piba matamda Yawal Club Champanagar e na kasar kangkhot sibu panjil taruk mangada maithiba pikhe Hayeng nungthil pung ama taba matamda ahan bak pre-quarter final knockout round match ta sayak ek sorok ating biga LSCB Babu Paraga Sanagani Masiki Mesa Sida ke Manglemba Singna umpire e Ibodon Singna scorer oiki Thasigi Tang Amadigi Namanga Fauba Gwalior ge Atal Bihari Bajpai Training Center for Disability Sports State Nipan Sarukia Dana Bangthoki Bama Pansoba National Wheelchair Basketball Championship listing ani kun manga da Sarukia Kiba Manipur team na runners up taduna mai paklakpada Petrogru School ge staff amok oiribi Manipur team asigi captain Chakpram Lokeshwari School asigi mai ketege chamba khudol tamdune kai khumnaba utkre Matungda lakpa championship singda Manipur gi mingchat purok oirasanu haina ngasi pangthokiba samba thoramaduda school asigi mai ketege proposal so pikhi Hauzik aingasagi paw muklo birase
ICR Lamphel ki Agrometeorological Field Unit Amphudagi Pirakpa Yungsagi report amagi matungina ngase Manipurda khwaidagi sabagi chang ngase Celsius degree kontra dasmik taruk oike khwaidagi ingbagi chang na Celsius degree konithoi dasmik manga oike nungsit tayawba sing manilgi chang na tuchada mari fudraga mathoi amadi nungthildana sada hompu oike asi chukhiba nungjugi chang na millimeter dasmik ahumnei Aroy badamaroy bapaw mo kana pisari. Center gi luchingba singna laikhraba lamdamasigi politicians singi mafam dagi thazaba mangkhre luchingba singa duna haiba ngakta induna leire haina USM gi president YK Dire na phongdokkhre. Prime Minister Narendra Modi na huzik Manipur da lakani haina thorang ni basilam damasigi miyam na harawfam thokte Manipur lenga putungoi naram laga kuki militant singi shu extend tawriba singboi khoinai kai khumna fam thokte haina apunba Manipur kanbai maluk na phongdokkhre More amadi Churachandpur dagi lanjalaktuna akampat ki relief camp ta leiriba internally displaced persons IDP singna PUCL gi report copy mai thaduna khongjang sangsinkhre Ipaibu singna chelamba matik maya yadu lengak loi singda chendabadagi ngase lamdamasigi miyamna awaba mayok naribani haina Khongjong War Memorial Trust ki President Soiriba Hanagi Minister Moirangthem Hemantana phongdokkhre Amade Kumja lising amaga chanipan mari futra mathoigi Anglo Manipuri Warda Imaleba ki damakta thawaina ponthapi khrabai paipu singi mafamda langban haisoi tamigi thorom pangthok nakhre ISCOM News na pizaba ngasi nomagi oiba Manipuri pau matang ase loijare mining tabiriba punamangpu amuka nakhurumjari Humpu Nipal Suba Irengbam Chauren gi mapok numit ki ningsing thauramga mari leinana Iramdam gi thakta Mahiroi singi wareng ibagi athoi ahen tanabagi thauram ama lakliba October gi tang 12 gi ayuk pung 11 tabadagi numit yung matung pung ama taba fauba pangthok charagani Irengbam Chaurel Memorial Trust na anirak suboina sinjariba wareng iba changdamnaba asigi hiramna Political status of Manipur 1947 to 1949 haibadi haukiba chahi ing kumja lisingamaga chamapal nifu taret tagi lisingamaga chamapal nifu mapal faugi manungda laikhiba iramdam Manipur asigi laingak lon adu amuk nawonana ningsingbani sangdamnaba asi English amasung Manipuri lon anigi manungda mahiroi singna apamba khanduna iba yagani Manipuri lon gi oinadi mitai mayek natraga Bengali mayek tasu iba yagani Manipur gi apunbagi saktam kaihandana ngaktuna thamba ngamhaudoba Manipuri ireicha amamam oihanana hotnabagi pandamda pangthok jagadoriba wareng ibagi changdamnaba asida category ani thokna khaidok jagani ahanba class 8 tagi 10 faubagi category asina Catholic School Kanchipur da pangthok jagani amadi ani suba class 11 dagi masigi mathakta laiba mahiroi singina Standard Robert Higher Secondary School da pangthok jagani Iramdam Ireipaku nungsijaba amadi Ireipak ki damakta hingba ngamnabagi wakhalonda sinjariba sangdamnaba sida Iramdam asida laibiriba mahiroi sing furup kanglup khudingmakna saruk yabiduna mapung phahan biu haiduna sinjalangjariba Irengbam Chauren Memorial Trust ki maikaidagi paujenjari Phom phangphamna kwa kaithel dalaiba MSF ki office amadi tungan ba Manipur gi institution singdani masidage koina form adumak lobiba yagani